Nasidagi chathakiba Naga singna khundariba chingkhonggi area singda kuki singi mathakta chathaba ban aukibagi saruk ama oina kuki sing yaobra haina Naga volunteer singna asat ong sing sek tawkhre. Thadou Tribe Council na Thadou NP Manipur gi mahut sinba yaroi haina phongdorakre. Surchanpur amasung Kangpokpi phaunariba lambi sembaga mari lengana UNC gi president da address tawba letter ama Thadou Tribe Council GHQ koba lup amana media da phongdokiba wafam adu Thadou community singi oiba wafam natte haina Thadou NP Manipur na thadrokpa cherol amana hairi. Cherol asina makha tana hairiba na Thadou Tribe Council GHQ ase Thadou Tribe singi mahut sinliba Thadou NP Manipur na sakhangba tawde amasung Thadou NP Manipur da affiliate tawba lup amasun natte hairiba organization ase education s department gi makhada oja oiba TH let khosai haukip koba mioi amana semba sudo entity group amane let khosai haukip hairiba mioi ase kuki reunification forum world kuki zo intellectual mathau tawdraba kuki sip association Manipur na chingba unrecognized oiba forum kayaga loinaba misagamani Thadou NP Manipur gi maikai dagi Thadou Tribe Council GHQ gi cherol da yaureba wafam sing adu akana mong da condemn tawi Thadou gi lam amasung identity asi kuki territory da punsin na ba wafam yaningde thawong asi Thadou singi ta sengna lairiba ethnic cultural amasung linguistic identity asi manghanna ba honabani baramaduna haukip kumba lanai mioi kiana namthak oiba moongda chathariba propaganda sing asida thajadana basu appeal tawrakle. Alpha Fatagi Daita Masana Puzagata Bani Haina Tamlakle, Lamlai Kendra the Masana Masabu 18 haijaba Kangbu Kharana Sen Kai Thumkai Tauba Lambi the Lakpa Prajagi Garida, Damka Tauba Dab Taudun Sel Munba Asin Singba Lebak Miamda Awaba Piba, Miam Nuxiro the Tabakara Taude Haibagi report Pangle Haina, Aramba Tango Unit 50 and Thadropo Zero Lamana Haidi, Zero Sinamakata and Haidibana Makoshing Adu Masagi person interest Aramba Tango Gimmick Satina Tauba Masung, Fataba Sarau Kuro, Toinsin Haina Lawi, Unit 50 at Cobra ga hairiba miyosing asiga mari lengade makhoi adu lebak miyamna amadi loge oiba cherak pibada angamba mateng pangga de hairi. Government ki thabak ani tauba amasung tauriba singbu support tauriba sing aroibo in a warning pd haina phongdorakre. Added college ki principal amasung governing body ki chairman amasung secretary ga manaraga thabak ani tauriba sing lanai khudong saba kharagi damak tohanbagi mohota pakhoi masel manaraga loisinaduna thamba thengnare haina phesona thadropo zerol amana hairi. Zerol asina makhata na hairibana lok asina mamang thakta Manipur ki education sector ki amot pasaruk ama oiriba sector asigi employees singna thabak ani taubagi matang da mari lena ba government ki authorities sing da yengsan ba zerol pisin khrabasu amasung thaba ani tawriba sing da tok na ba khangan keba lai khrabasu makhata na thaba asi sathaba thengnare hairiba thabak sing asi maru oina added college sing da oja oina atopa amadi government ge institution sing haibadi National Sports University government school sing asine mamang da su hiramasigi matang da akan ba warning kaya tawkiba lai khrabani adobu misang sanga lai haidun sathariba thaba asidi Manipur khunai amasung lamdam asigi education sector bu khongoina bani masigi thaba asipu sathariba college sing principal governing body gi chairman amasung secretary gi khut chauna yawi habadu khanglei makhoina makhoigi lanai khudong chaba kharagi damak asigumba phatraba thaba asi adumak sathabani government gi thaba ani tawba amasung tawriba singbu support tawriba sing aroibo ena phesok ki maikai degi lab naba akanba warning pidi makhata na lup asina hairiba amot pasing asi satharamba thengnarabadi maduda tholakpa apha phatagi teksa khudemak masa na pugadabani hairi. Lisepriya Foundation na mahiroi taraga taruk medical amasung engineering tamna bakhan kre. Lisepriya Foundation New Delhi na kangloki irang mayok na duna tongan bu relief camp ta lairiba mahiroi taruk below poverty line amasung SD dagi yauna punna mahiroi taraga taruk Bhubaneswar da leba high tech medical college amasung hospital yauna Karnataka Institute of Science and Technology da medical amasung engineering tamna ba selection tawkhre haina pawa mana hairi pawasina makhata na hairiba na relief camp ta lairiba mahiroi singi maraktagi selection tawkhiba sing aduna BSc Optometry da Kamla Yumnam amasung Olivia Yumnamni BSc Anesthesia Technology da Priyanka Yumnam amasung Angom Nanaubani BSc Operation Theater Technology da Saitanandi Kangemamni course nga simathang sina sahi ahom amasung marini atay sing aduna BTech CIC BTech Civil amasung GNM ni relief camp tagi mahiroi thoksam sonia na BSc Emergency Medicine Technology tamgadabani adubu haujik maki oina waiting list la idi hana paw sina hairi.
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕ IDPꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯇꯦꯝꯄꯔꯔꯤ ꯍꯣꯝ ꯁꯥꯔꯒꯅꯤ ꯍꯥꯏꯅ DCꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕ IDPꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯇꯦꯝꯄꯔꯔꯤ ꯍꯣꯝꯅꯆꯤꯡꯕ ꯁꯥꯗꯨꯅ ꯂꯩꯍꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯦ ꯍꯥꯏꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ DC ꯃꯌꯥꯡꯂꯝꯕꯝ ꯔꯥꯖꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯣꯛꯁꯣ ꯑꯦꯛ 2012 and Domestic Violence 2025 ꯍꯥꯏꯕ ꯇꯣꯄꯤꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯦꯁꯅꯦꯜ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯅ ꯁꯤꯟꯗꯨꯅ ꯂꯤꯒꯦꯜ ꯑꯦꯗ ꯑꯦꯟड ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟꯒꯤ ꯊꯧꯔꯝꯒꯤ ꯁꯥꯏꯠꯂꯥꯏꯟꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯏꯝꯐꯥꯜ ꯋꯦꯁ DCꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ IDP ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯃꯔꯤ ꯂꯩꯅꯕ SDOꯁꯤꯡ ꯊꯥꯗꯨꯅ ꯑꯃꯗꯤ ꯃꯐꯝꯗꯨꯒꯤ ꯀ꯭ꯂꯕ CSOꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕꯗ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯑꯃꯁꯨꯡ ꯆꯥꯔꯣꯏꯗꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕꯁꯤꯡꯒꯤ ꯑꯣꯏꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯕ ꯇꯦꯝꯄꯔꯔꯤ ꯁꯦꯜꯇꯔ ꯍꯣꯝ ꯁꯥꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯗꯨꯕꯨ ꯃꯁꯥꯗꯤ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯂꯥꯛꯄꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯇꯣꯉꯥꯟꯕ ꯂꯤꯁ ꯑꯃ ꯁꯦꯝꯗꯣꯛꯂꯒ ꯃꯔꯤ ꯂꯩꯅꯕ DCꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯃꯁꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯍꯜꯍꯟꯈꯤꯅꯕꯒꯤ ꯊꯧꯔꯥꯡꯁꯨ ꯄꯥꯏꯈꯠꯀꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ DCꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯆꯠꯊꯕꯁꯤꯡ ꯊꯤꯡꯅꯕ ꯃꯁꯜꯁꯥ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯋꯥꯟ ꯁ꯭ꯇꯣꯞ ꯁꯦꯟꯇꯔꯁꯤꯡ ꯍꯥꯡꯂꯤ꯫ ꯄꯦꯔꯥꯂꯤꯒꯦꯜꯗꯒꯤ ꯍꯧꯔꯒ ꯃꯦꯗꯤꯀꯦꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯊꯝꯕ ꯁꯦꯟꯇꯔꯁꯤꯡ ꯑꯁꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯋꯥꯀꯠꯁꯤꯡꯒꯤ ꯁꯔꯚꯤꯁ ꯅꯤꯡꯊꯤꯅ ꯄꯤꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ IDPꯁꯤꯡ ꯌꯥꯏꯐꯅꯕ ꯊꯧꯔꯥꯡ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥꯗ ꯍꯛꯊꯦꯡꯅꯅ ꯌꯧꯍꯟꯅꯕ ꯄꯣꯔꯇꯦꯜ ꯑꯃ ꯁꯦꯝꯂꯦ꯫ ꯄꯣꯔꯇꯦꯜ ꯑꯁꯤꯗ IDP ꯈꯨꯗꯤꯡꯃꯛꯀꯤ ꯗꯤꯇꯦꯜꯁꯤꯡ ꯍꯥꯞꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯔꯇꯦꯜ ꯑꯁꯤꯗ ꯃꯁꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯒꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ IDPꯁꯤꯡꯅ ꯍꯟꯅ ꯌꯦꯡꯂꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯂꯩꯔꯝꯕ ꯆꯤꯡꯅꯕ ꯄꯨꯝꯕ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛꯁꯨ ꯐꯪꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯥꯒꯁꯠꯀꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯕ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ M. ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ BJP MLAꯁꯤꯡꯒꯤ ꯃꯔꯛꯇ ꯂꯤꯗꯔ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯅ ꯃꯥꯡ ꯊꯥꯔꯒ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯀꯠꯊꯣꯛꯂꯒ ꯊꯕꯛ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯇꯦꯟ ꯇꯧꯕꯒꯤ ꯄꯥꯎ ꯂꯩꯇꯦ꯫ ꯂꯥꯛꯂꯤꯕ ꯑꯥꯒꯁꯠꯀꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯕ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁꯀꯤ ꯀꯟꯚꯦꯅꯔ M. ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯖꯨꯂꯥꯏ 12ꯗ ꯍꯧꯒꯗꯧꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯣꯡꯖꯨ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯒ ꯃꯔꯤ ꯂꯩꯅꯕ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟꯗ ꯃꯔꯤ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯤꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜꯒꯤ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ M. ꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯃꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯤꯗꯔ ꯑꯣꯏꯅꯤꯡꯕꯁꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯕ ꯑꯁꯤꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ꯫ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒꯤ ꯃꯁꯤꯡ ꯁꯨꯅ ꯂꯩꯔꯕ BJP MLAꯁꯤꯡꯒꯤ ꯃꯔꯛꯇ ꯂꯤꯗꯔ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯅ ꯃꯥꯡ ꯊꯥꯔꯒ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯀꯠꯊꯣꯛꯂꯒ ꯊꯕꯛ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯣꯡꯖꯨ ꯃꯤꯐꯝꯗ ꯄꯨꯈꯠꯅꯕ ꯁꯤꯕ ꯁꯦꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯁꯅꯦꯜ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯤꯁꯤꯟꯒꯗꯧꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯒꯗꯕꯅꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯗꯨꯅ ꯂꯩꯍꯟꯒꯗꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯈꯤꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯑꯗꯨ ꯂꯩꯍꯟꯒꯗꯕꯅꯤ ꯑꯃꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯨꯅ ꯃꯔꯝꯗ ꯗꯤꯄꯣꯔꯠ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁ ꯑꯃꯁꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯁꯤꯅꯤ ꯍꯥꯏꯈꯤ꯫